Mayambo Amazing Bible Prophecy Minister Taram Noksari, Asi Lakotariba topic Asidi, Tazaba Thousand, Wendatang, Amasung, Pam Naran Kobam the Low River Toda, Hidip Asigi Aroiba Saru, what I'd adugi Maram Daikoi, a Naminase, Snausa, Moroina Sigi Matang Daikoi and a Netzagadurvise, Aroiba matamda, Ishworgi Wayne Tara Ase, ngakpa mikang lubang leigadra. Aduga Kanana pap taubani, Kanana pap taudani, Bangam Aduga Chrisanting Roinamox Sakadra, Havasiki Maramda, Ekoi Tentang and Naminase, Anba de Koi, show the Patnatosi, Sagadalebe, Payam Tagasare, Maroina, Aroiba Matamdipa, Prabhu Sibigi Mapana, Nang, Pibu Taujan Mapana, Nangun the Tazabale Mapana, Naki went at Tantarase, Suna, ngakpa mikang lubang Aroiba matamda leigadra. Havasiki Maranda Equina Karana Nagadori, Kanana pap Togana, Legini, Kanana pap, Togduna Legini, Havasiki Maramda Sukarana Nagadi, Masidana Bo Pibu, Equishunaki, yathangsing ngakpa pap Togdana, Hingba, Dharmasin, Bapunsema, Hingbamba, Nupan Pihabdana, Ohen View, Holding Louis Pogana, Sing View, Television Auction, the Sunana, Mapana, the board, the Pinabu, Prabhu Jesu Christ taking the Kunze. Amen. Ahan Boina. Masigi Sermon the Aunt Matabu Regati is now sing part 1 the Gi, Matang Manau Nine Tabu, Masi am the Moro topic amani, to Moro topic say, Mayamna Kahane, the rest low day. Masi Equina Arankubum Matokaram Pangani have the Gimaramda, Matang Manau Nina, Sereno in a nine Padum topic amani. Masi Equaying Menasi Aunt the Equina Bible the wine yathang say, while yathang makhal leibage have Zimaramde King say. I don't know. Bible gi matung na wayan dathang mari loi ahan badudi morelo habdi 10 commandment koi mi veki lamsat ka mari leina ba Ishworgi lamsat ka mari leina ba yathang tarani masi khongchamba kungi ani degi na tarate ta ikoina phange mathang dana ceremonial lo habdi irapot ki oiba patoruga di kari katkani aduga akhona inthabagi peace offering kamai katkani drink offering kamai kapni mokoi gi kumai gi matamda festival di matamda kari tawuni haiba asina singbagi maramda takpa lo amalay masi wayan dathang hai duga maruina circumcision gumba siguma mayamje ado hairi basing adudi masina tendona takpuje Prabhu Jesu Christ na tendona takpani ahum subadana civil law hairi ba law diri Israel gi manakta Moses na Nattraga mukhogi Israel Shona Khandoka ba yathangsing marung da mi khana chainaraga di leibage wayen thara taraga di mi amna mapobra lagadi kari tawuni have leibage wayen thoda adugumba gi niyam do madugu civil law haina kanai aduna hairiba leibage wayen patha aduna ekoibu hairiba civil law je ekoina mogi law do thugai taraga di koigi pibon thoka dandi do mokoni pire ekoina masipi ningai leite mari subadana koina hello Nattraga dietary law hakchang phanabagi niyam sing Bible da hakchang phanabagi niyam mayam yawi chinaksa gani hakchang phanai kari tawuni habagi niyam mayam amalai adu hairiba sing adu maroina sabaya basana karambana sabaya karambana sabaya de haiba asiguma lo sing asilai maroina masi Leviticus Deuteronomy 13 aduga ani shubo wayen 13 da masi phajana yaweba aduguma asigumba singje masi aikoina haujichu in badarka lai Marandi Ishona Mang have Sindak to Equina Saroi Tavaneva. Ujite Am Christian na law in a sai, Sabia, the Karim Talate law in a sai. And then Masia Quaki Sindaki the Mutani and a color sai, Madu Lale, Bible Matuin Equina Sat Karagadi, Ishore the cut by but Sa or so Ishore the cut by Ariba Sassing do Equina Sabia, Adunataba, I do the Quichabia de, Moro in a Sasa the Nium lay eager, Fiat have a Masi. Shuja sabiyade mokona sa naba ishwana sasing aseng sasing chanaba mayaba piresu iga aduga ekoina pet mahau thawi sarugase amata sabiyade masima ekoina kagumse aduna haiba lo mari asi maroina ekoina hanbagi loga 10 commandment ga mari shwa lo jide ekoi adum maside ekoina tarkala ekoina mathau dai ekoina inba mathau dai adu masi inba habse ekoi pangana nate Prabhu Jesu Christ na cross sibiba Prabhu Jesu Christ na ikoida thousand pibiba mangonda thajabagi mapana masi ikoida ngamanbani Ishona ikoi damak tobibani arang khobamse koi pap kopi buju Ishona ikoi damak tobibani ekoi ne yathanga buju
ishona ikhoi gi damak tobi baneba masi lere aduga kon aroi biding se Aroiba matamda Prabhu Jisu Christ na ani shuba he laktinge gi mamangda prithibida Ishworgi wayen dathang tarase ngakpa mikang lu ama leigadra haibsi maramda ikhoi yengmana seba phongdok biba train thogi taratetra sumna hai Masidai Manipurda numparake aduga singai aduna nupi aduda yamna saukhin nupi haibdi asengba sirs ne aduga mahana nupi adugi lemhori badara haidi nupi adugi remnant ko Ishworgi yathangsing ngakpa amasung Christ Yesu Christ gi saki Bible mokoi aduda lan sungna basat ki hami ojik saitana lan sungna je keno nupi asengba sirs dark ages ki matamda lairamba Roman Catholic asuki mating masing Tingam dana hat kiba Prabhu Jisu Christ asum mazang hat kiba mako idu dagi lem ho ba mi kang amalaya ba remnant ai je remnant sir sai je hai ba remnant sir samata lagi da bugundi ani ne ba mako ne yathang tarang akani aduga loina na mako na Ishworgi thaja bado lagi ne han ko faith of Jesus and have the testimony of Jesus ka aduga Jisu Christ gi mako da sakhi lagi ne ba sakhi pi ba lagi ne ba Jisu Christ gi da mako lagi ne habs ne ba Ado ikhoi sida yengbe kana mishna koi de complain tawe commandment harga hekta 7 day Adventist na commandment harga 10 commandment bu hekta na haina koi na porcetan isna option haibele ado ikhoi na haibelati commandment ikhoi na ngakpa ya ba Bible da pibu commandment je karino ba 10 commandment na taba atopa kari le ri ba ngasai ya thang wainda thang mari du gi manungda koi na 10 commandment ji de ikhoi compulsory koi darkar leba 10 commandment ngakpa ya de hairagadi koi lai mutila pa mi hatpa nupi angang da phatta ba karan yengba sigma myam de loi yare bra madu ya de ba Christian sing na madu tawu da na de ba Christian sing na madu tawu pa ya hairagadi kwari ki tam thiba mi have da koi oi ne snausa aduna sida yathang Bible da pi de ba commandment have je masi akhoi ni yengba matam da masi 10 commandment natana atopa commandment leite ba 10 commandment adu samlakna Bible la takune hai ba 10 commandment mamang na sne nagre 10 commandment je Ishworbu khoi thawaksang yaw na nusiba Ishworbu nusiba akhoi kairo la kai bu khoi sam kun nusiba hai ba ani je masida ikhoi na Ishworgi yathang tara che support ne ba masi gi maram dai ni mamang da hai kre mamang gi video na khoni yingbiu aduna Aroiba matam da Ishworgi remnant people sina masinga kani kai gi no hai be kamaina ngakpa hai je khoi na revelation tara mari gi tai thidam mu ying ko Masi Revelation tara mari je ekhoi na nipan mapan tara drama thoibo khoni yeng tar de sa adu khoromba antichrist power adu khoromba adu magi mutibu khoromba natraga magi khudam bu phangba adu gi maram ba masingang neba sa he bu antichrist de kanano hoji ayamba protestant na masi hoji Jerusalem temple hanta ki 2025 da sagani masi sa bu da antichrist ulakani adu mahana sayo makhai pangani shomi ge loina na makhai matung da mahana shomi mission or na gini hana adu main ha ba madu Bible gi professional te Bible da amata yaude ba antichrist kanano Roman Catholic Church masi organizing gi magi lusing ba pop se antichrist ne masi ekoi na ba nate masi pioneer khudimuna koina reformer khudimuna da ages ki matamda reformer khudimuna hairam ne ba Bible da piram badu kun ne ba hojiti masi Roman Catholic na interpret tawduna masi ona tainana on greba and the Christ de mokoi ni haiba do adu degi ona tainana bhona do mokoi na to ma interpretation futurism haidi tungda lakne haiba preterist and and the Christ ni mamang da hokrena adu gumbai interpretation hapsala ga Roman Catholic tegi lai thona ba tawreba hoji ayamba mipung khodim na fisheries ki aida and the Christ individual amani haiba je masneba Bible de antichrist individual ne na haide aduni masi haidi ba adugi mayokta aduna Ishworgi missing aduna kana prithibida laiba noroksa kadaba missing Christian sing aduna masagi Roman Catholic Church na haiba mokoi gi aramba sembiba mokoi na piba yathangsing sabar ojo mokoi na piba sabat nomajin mit ngakpa mokoi gi matung na sakane ba adu Ishona haiba in the mission di Ishworgi yathang taraje phajana Bible legi pibi khraba Ishona pibi khraba masama ki lamchat ki ai ba saruk oiba atugumba transcribe oiba yathang tara ase koina ngakne ba aina jo haijare ngakpodiri kari gi mapanano and the faith of Jesus hai Yesu gi thajaba nei ba Yesu gi thajaba jinga mapana ne ba Prabhu Jisu na tang pa da lapse mi ama oina lai mana mi ama oina la aga mangonda thajaba ma lai Ishoda ipa Ishoda thajaba lawraga mangonda thajaba thamaga mana Ishworgi yathangsing je loina nga ai ba pa 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 tawde ma mi ni samda sama mi ni aduga samda sama Ishone ba adu ma humanity gi side ma pa tawde ba
Atugumna Aroiba matamda akoina Kanadagi thaudan Prabhu Jisu Krishna cross tabikiba sibikiba mana akoigi dama cross sibikibdo madudagi akoina pangal lauraga mana pibiba thaujan adugi mapana mana akoigi thamoida leibiraga thawai asang maduna akoigi thamoida leiraga akoigi wang sanga loina control tawraga akoina mahaki yathang ase Prabhu Jisu Krishna ga loina ngakneba adugum ngakpa mi kambu ama leigini habse masija pali aduga Revelation 22 gi 14 da zai mahaki yathangsing ngakpa mukoi adu yaipabni masi hingbagi upambi dagi chanaba amasung shahar adugi thongjauksing changnabagi makoida hak leigini Kanana Ishworgi New Jerusalem gi 12 gate adugi manungdagi ama laalaga sakadaba miji kanano Ishworgi yathangsing ngakpa misingneba sida ahingbagi upambi tree of life hujik sargadana yi paradise ta hairiba adugi mahi sabu ngodawje kanano yathang tara ngakpa mi khakana madu laalaga sabu ngoneba yathang tara ngakba mi kanamtana sarweba Snausa, Masi Yathang Tara have Zekon Isho Nushibga, Marina House in Masineva. Although Queen Yang Samatanga, Karamba wine Yathangsing cross a Puduna Sakrave, 10 commandments a cross a Puduna Sakrava, Sate. Econ Ephesians to give 15-16 the high begin Matinako Yang in the Sego. And the 15-16 guy. Madam the Yanaba do Hybidi wine Yathanga, wine Yathanga labor, Yathangi Patapsing Adu Mahaki Haksanga, Mahanduna. Masa makta ani adu anauba mi ama semduna inthaba semna nabahne amasung yongnaba du costa hatuna ani adu hakchang amatu oina ishona mahangna taisna bine ani habdi kanano sida palibe jantain chingbai mutilapa ga adu jihudi jati ga mokhoi gi marata karina etpa jihu ngasai gi ayetpa thingba birami lai mutilapa jantain sing asina lai mutilapa jatsing asina topa jatsing jihudi na taba topa jatsing Krishna wira ngai gi dama ayetpa pivje keno jihudi gi mokhoi ceremonial gi losing ne moroina sakatpa moroina masida moroina base tabjes circumcision unkak tabe adi jihudi an hawpam matanda issue yam oirame unkak taba mi amata saga saloi Moses ki law makai wanda thangje ngak taba makai amata saga saloina makai tapirame adubu maduna teba haideba ceremonial law adudi Prabhu Jisu Krishna da tinduna tapuni masi aikoi yengnaba orambadi kana gentle singi yengnaba ne maramdi masina maram oidana makoi masi ngak tragadi arang khubam phangwa haragadi masi yengnaba oire arang khubam majidi Prabhu Jisu Krishna da thajabagi mapana lapneba do haideba cross ta pukreba koina madu punamuk course thongkhai aduna makhatana ikhu ngakpo oidre hamneba masida haiko commandment containing ordinance ta yawbo wain da thangsing ordinance habje koina Greek dictionary da yengba matamda mai definition da sida hai ka elo hai civil koina labaki oiba wain thangda ceremonial iraport ki oiba ecclesiastical research ki oiba hamneba aduna hairiba do ordinance hachina 10 commandment bu yaude ordinance hadi ngasai lo mayam du neba 10 commandment na tabang ngasai lo sing adubu ikhone khamneba adu haire je cross zakre aduga Colossians 2:14 da jo sumna hai aikoi gi makta lairamba aikoi gi yengna ramba kunna ibo wanda thang adu muthat pe aduga masi cross jo pi thajinduna lothopire kana misna hai aikoi yengna ba 10 commandment je aikoi gi yengna ne kana gumna hai no ten commandment je khoi gi na boy ta di ishona ten commandment khoi da innaba gi dum pibni adu ta di ishole khoi gi na bra ishona khoi gi dum to khrim cha pabunga tani isnausing ten commandment khoi gi na bra te khoi gi na ba habdi ngasai gentle sing adu gi Colossians sing da leiba Colossians sing gi atopa da sing gi yengna ba habse keno ceremonial lo ne masina Prabhu Jisu Krishna da sanga pomatanda ayat papieba judi sina tapuna circumcise to dari no koi arang ko bum phongai no koi kana habje masi ayat pa thing papibne ba haire ceremonial law sina sina koi arang ko papiba lambanate arang ko maidi kana no pibne Prabhu Jisu Krishna pibne hamni aduga ikoina injigo ikoina Ishworgi wanda thangasi rakun ngadra hamni kana mishna Ishworgi wanda thangge koi miyobni papini iwe Ishworgi wanda thangge kana sunga ko no hai adu aitadi ngakpunga moido pe yathangje ishona ikoida karigi da mupiri no ishona ikoida pi bu ikoina ngamda khuding ishona ikoida pi bini ikoina ngamloida bu ishona kaida pi deba kone Luke 1:37 da hai maramdi Ishworgi mafamda oithoktab leite with God nothing shall be impossible hai ne ishona loina ragati ishona ikoida pangan pibira ba ishona thogjan pibira ba Ishworgi thawai seng ikoida pibira kana ikoina ishoga
loinana yathang tara ngakpung haragadi isnausa ekoi Christian oibagi kanadre ekoi Christian nate ekoi Satan gi matung mi tare ishoga loinana ekoi tawbu ngamdaba karisu laite ekoi na ngamdaba laite Philippians 4:13 ju aibu kalan bibu Christ gi mapana ithabuk pulamuk tawbu ngamjay Prabhu ne koi de lairadi ekoi tawbu ngamdaba laite aduga Jude 1:24 yam bhaja wasak pibane aduga khudi thian dana bai mokoina Manipur dana khudi thian ba English dana keep from falling hamni ko tu ga da badagi hamni tu ba je koina hana par ke Manipur jo khudi thian dana ba na khoi bu ngakpi ba ngamba amusung yamna harau bu loina na amak palaitana ma ki mate ma gi mangda na khoi bu leban ba ngamba English na khoi je pap falling habje koina great ki wahida yengba matam ma gi dexna ma yengba matam da sidai screen da yengbi ko English kangba missing da maktadi for without sin havne stumbling that is figuratively without sin havne pap tawdana pap yaudana havne aduna ekhoi je pap tawhanda bida ishona ekhoi je pap tawhanda ni hingbang ameba koina thambang kanbibu ameba adu kamaina ekhoina Prabhu da ku kudingi thazabagi mapana ekhoina Makonda magi pangala du dai khone ngazaga da neba adu matamda ishona ikhoje pap tawndana mana thawai sing thabirakani mana thawai asing basaga du sing pibirakani ikhoi conscience ta ikhoi apapata khalliba ikhoi kokta ishona ngangbirakani ba tawrum thabam dai matamda tawunane aduna ishona Bible power missing dadi karimok Saitana thembala pom taknang kane Saitana ibu theme ka wa je kangane adu matamda kutak ishora patana ta buga Saitan bidalana maithi ba pi bangane masi hairiba teaching asina ikoje pap tawdana ikoi leiba ngami habsneba ikoina pap tawdana hingba ngambra kanana dharma chen bage sigi maramda ikoi yang kanana pap tawdana hingba ngangni koi aina haiba nate Krishna sing Bible na haiba lobiu ai wahi nate aina ngamjade bu khuding aina husi samon aina semdare bu khuding ta isai bu wahi amata yaude Bible da gi ngaktane aina ngamjare bse aduna na koi yaragadi Bible na habse koi iminna si koi arang ko nak khadwe sida hai English ka dikhanga sida ko mahakti dharma semane have na koi na khangna budi achumba tawri bhai ko English na everyone that do righteousness and moina dharma semba have do sida na achumba tawri bhai na onthau kreba Manipur na ko dharma semba tawri ba mi khudima mongonde ki poi haiba na koi na khangi have ne haidi kana umi dharma semba tawri ba ma Ishore dharma seli aduna dharma semba tawriba mahado mangonda gi poi ishore gi pokpa mina dharma seli havne masida je for aduga 4 John 3 gi 9 da mungenge ishore gi pokpa mi aduna pap to duna leiroi ishore gi pokpa nauna pokpa mi havne ko born of the water and the spirit when John 3 gi 3 5 ko 3 ga 5 ko jena khoni yeng bioka nauna poksa ji ishore ni thalaba nauna pokpa di ishore gi pokpa ne ishore gi pokpa mi aduna Pap tawduna leiru hamne whosoever is born of God do not commit sin shori popumine pap toroi maramdi monde ishogi thara adulai ko mana pap tawduna leibangamde maramdi mahak ishori ki polabne maramdi ma ki maru du monde lei ma pap tawduna leibangamde maramdi ma ishori ki polabne ishori ki popwa habdi shogi masasing nauna polabami singe shogi masasing nauna polabami singe pap tawde pap habdi wanda thang thukai deba adun nong na popo mission na wayen datang loy ngai ten commandment je loy ngai kana ma mina ten commandment nong na popo mission nong na popo traba ya thanga phramni nong na popo mission dharma chele ya thangai ai na habi na te Bible na habi ni adu ko 4 John 5 ke 18 da jai ishore ke polo ba mi aduna pap tawduna laite haiba ikoi khangni ikoi na pap tawduna leije ke no ko ishore ki pok de ko ishore ki masa sing oi de ishore ki masa sing na ka na pap tok de Habdi wayen dathang tara du ngaiba Saitan gi matung mamisina pap tawi maramdi wayen dathang du ngakte ba wayen dathang pap taw to habdi wayen dathang ngak bai ni pap taw wayen kana wayen dathang thukai bai ni snausa sida mai am sing ko duna ikoi shorigi poksi shorigi no pogadi ikoi dharma chele ikoi pap taw dre chi aina habi nate Bible na habi ni ikoi mu yang se aduga pap taw do leiba mising sarga sakadra Sumta saloi pato untuna neiba missing cherga sumta saloi na koina screen de yeng biro ado haire bising Romeo 1 gi aitinda maram di mokoi gi phataba aduna asumba adu thingba shoning daba amsung dharma chenda ba mi
puna maki mathakta ishona maki mai hona sawba adu sargadagi phongdok le hai karama mida ishona sargadagi mai hona sawba piyo ishoning de bami wicked hamni ko English na wicked people hamni phattaba aidi papi sing dharma chenda bami aidi wayen thang thugai bami sing adu sargada chalwe Rome 1 ki 29:32 da khoi mu yengse ai anu manipura sak parage no khoina screen da nam yengro dharma chenda ba nupi lana ba phattaba karamba oktaba kalakpa mihapa yena sunaba longnamba amasung pun phattaba when warem ngang ba punam asina masabu thanallami makhoi mithingai sing shobu yengthiba sing lamke lamhai basing mangakan basing napan to basing phattaba thabak hodok basing mama mapana haiba inda basing wakal leita basing warem na bangak ta basing musi haita basing taisinaba yada basing amasung sanbi haita basing ni asigumba thabak tawriba singna sibu matik chai haiba Ishworgi asumba wayen adu makhoina khangnami haidaba punama asi tawduna leibata natana asiguma tawba mising adu su makhoina yarami haldi haidaba masida piriba je pa bhaine pa ngaktani ko masi karambano wayen thang thugai budune wayen thang tara thugai budune madu samdamna ekhoina paksana haibane adu haiba singge pa tawni haiba mising je sargada chalo isnaw sai khoju haiba groups ki listing asigi manung yawde ekhoi buji khudema pung hoga ishoda changjoji prabhugi mafam sang koi thajabuglo ina chang prabhuna ekhoi da thaujan pibiakani prabhugi thaujan ekhoi da phamdradi ekhoi pap thado pamoi koi prabhu da sangli thawai chang pibirakani ma ki pangana ekhoi pap thado pamoi 1 Corinthians 6:19 da jo hai dharma chenda ba misina Ishworgi ning tholeba phangnu habana koi khangdara na koi bu minam hangan nupa nupi lana basing lai muti la basing mitung miwa lana basing lam saram chachat basing amasung nipa masel haktin na basing huran basing karam basing yungaw basing wahi khonda thi basing amasung namjanan tek taw basing na Ishworgi tholeba phangluye yamna mayek sing ni sinawcha sideda koi minam hangan wai koi bu minam hanbadi akhoi prabhu da thajaraga pap tawsu Ishworgi wayen thang thugai rasu prabhu da ko thajara dilo na copy rabani koi arang ko bam phangrabani prabhu da thajaba mi ko arang ko bam phangrabani hai ba arang ko je kana maslo to phong mo habje asi aramani prabhu da thajara ha kana ina pap tawba adu adun mi ko ta igi arang ko bam manglabani adu ga hai ba ate na koi na masai screen do yeng biro adu ga Christian pun amu arang ko bam phanggadra hai je koi amu geng je ba na koi na screen da Sigi matek sing bol Matthew 21 then 20 aina khara amadi pajakani Hebrew 6:4 to 6 Hebrew 10 26:27 Philippians 3 gi item 19 ai masi paroi 2 Peter 2 gi 20:21 Ezekiel item gi 24:33 12 to 17 na khoi paro ai khara para ki Matthew 7 gi 21:23 dingche ai ngonda ibungo ha di prabhu haiba mi khuding na circle bakchang lo have the Christian koina prabhu Jesu Christ ningle pai shoning le hana koi Christian oi hana koi sarga sakata na te sida je adu sarga da le be pai ning ba to ma adu na sangani mi mayam no mi da tu da ingon da hagini ibungo koina na ki ming da wa to ki banatra koina na ki ming da botsing tan to ki banatra adu ga na ki ming da matik le ba thabok sing to ki banatra matam adu da ina makhoi da hagini aina kai dong da suna khoi bu khangde he ain thoksa da basa ingon da gi sathokro ain thoksa da ba adi Ishworgi wayen thang thugai ba 10 commandment thugai ba hamne Christian kyam le hoji chu healing miracle da na nga ko mam phan da hoji to mi myam le ba Ishworgi mi myam pusan ba Ishworgi pop san do ko mi kyam le ba adu moi tuna pastor oire aphawa e reverend oire kana Ishworgi chakada bunate kana gi aning ba taw Ishworgi aning ba taw Ishworgi aning ba taw ba je aning sa ai gi ngang ba mayam je henko pa to do ba je Ishworgi aning ba taw le ba pa mi amana pa to da ning ba je masi Ishworgi aning ba taw le masi de han ba aning ba taw leite ba duni Ishworgi aning ba taw da na sa sakane han Hebrew 4:6-7 atan warning madam di mangan phang khraba mokoi sarga gi khudon mahak tanaba thawai aseng buga saru phaminaraba moroina ngang ni Christian sing maram ni ko Ishworgi aphaba wa mahak tanaba amsung lakadaba juki bangal sing mahak tanaba mokoi ta khrabadi haidi
makoi takrabadi makoi na pap tokrabadi makoi bo amu hana puning hong phawba na nauhan bo aithokte maramdi masi makoi na Ishworgi masani pa adu amu hana makoi masa makidama ko sahar pani amsung ipong pona ikai bnangan bani Ishworgi asumba karino arang khubang kamaina tabaga phangani aseng punsi ma hingamba mising Bible ya sumba gi matun no loine hingname aduga chalamba aduga ikoina mu haireba thadoga thadokpa mikupta aikoje Prabhu koina Prabhu Jesu Kristo harpa samane haireba mi do sarga chaloiba haireba je Christian singi marambani aphasa sineba Christian singi marambani Hebrew 10 gi 26-27 da yingje maramdi asumba bu khangba adu aikoina phanglaba matungda aikoina khangna pap torobdi pap kidam irapor amuk leitre adubu wayen bagi akiba amsung yengna basingbu sak thokadaba mai hona sawa adu ngai karamba aikoina asumba du khangleba Bible na takpiba sengba sum du khangle adubu hairiba asumba du khangna aikoina pap toradi Ishworgi wayen da thangdu thugairagadi masidai ko aikoigi damak Prabhu na aikoigi damak cross sibikibdo adu aremba tare kanadare maduna haidi Prabhu na sibiri je kai gidama aikoigi arang kubam pibi ninga aikoigi pa ko piningai ne Prabhu na aikoigi damak arang kubam piningai gidama pa ko piningai tene mana aikoigi dan ikudema cross pubi kare har kachu aikoina hana gi pa ki punsido Prabhu da loksala matunda anabu punsi ma hingdabida aikoina pa adum tawduna leragati Prabhu na crosses bikibdo ayam batare sinamsa masinigo masida haje adunam aduguma missing adugi tamade karingai reba wayen ba karama no tasakadabagi wayen ba amasung no to sakadaba missing bu sakthi kadabagi ngai reba ishona thawlang toduna thangkabu mayido aduna ngai ri hai koi aduguma missing adugi manunda Sandana boy ko na si Aroiba na ina pada ki 2 Peter 2 ki 2021 maramdi ko ibungo ki kanbiba mapu Jesu Kristo bu khangbagi mapana makoi na tayang pangi amo pathaba kayadagi nan tho hawraga makoi bu amana phasin handuna kudum chalalabadi makoi gi damma akon bipiba madu hana dagi hena phate maramdi makoi na dharma senbagi lambi du khangnaga makoi da piba asengba yathang adudaki makoina leithoki khiba sarupudi madu makoina khanglamdabra makogi da mohena pharangadabni am phadi sidai sinawsa ikoina achumadu khanga Prabhu Jesu Kristo loksala matungda ikoina hana thaini ki punsi ikoina paw ki punsi do ma khangdin tarmo mayam do loina thado khreba adu thado matungda amuk ikoina mu hana gi punsi da Prabhu kanmi upne loksala matungda hana gi punsi da mu hingamnagadi aiko Christian oiramdabani hena phai havne maramdi Christian adugumba Christian oiramdaga makoina noksaba misina phangadaba dandi sina Christian shungoi oidaba mi sina phangadaba dandi do adudagi hena saugane aduna masina hairibdi karino haibada aikoi na chumba khanglaga indaba haibase aikoi sir chaloy sida taije koi Christian khudimang oire hena Christian khudimang ni haraga asem Christian oidraba aikoina koina salambani tinum adutagi na thaiduna akoi chalaba akoi kanbiro sinawsa shonai ko bol yam nungsi aigi samon sibu tabiwa ipung khudimang ishona yam nungsi akoi bo arang ko modo piba pame arang ko bondo kanai mapana Prabhu da thajabi mapana koi Prabhu da chongi koi pame am musunga sema Prabhu da pisandaje aduga Prabhu na aikoida maki shakti loinen Ishworgi athom kai loin rakna mangani Prabhu ga loinen aikoina loina tobung maneba tabili ba mayam da ishona popi bu oshno anau bumi oragadi ai subscribe to view ai gi channel na se marum pangsin share to view koi asum madu thidom na si asum madu gi matuna koi samina se ana mayam da apil tawjari pathna tawsi sagad lebe pa yam thakasare hauji aikoina wanya thangak pa base maru oi adu masingak pa base pa sho Prabhu na cross sibikiba koi gi damu pubi ke badandi adu gi mapana mahanga pibi ba thawjani mapana Prabhu na koi da leibiraga thawai seng baduna pangan pibi ba adu gi mapana puna mangak pungamani koi daiba mi ba koi gi mapana ngakpa ngambana te ba khangan thagasari koi je Prabhu gi mapana pa yautana hingbanga midara masen ba kunsi ma hingbanga mi na pokpa misina
पाप अमता तौदे हाइबसे खंगनबे थागतरी तारिबे चिनाव खदिंगदसु नहाना पांगन सक्ति पिबिदना नौना पोक्तना नाकी याथंग मखैसे ngaktuना इपाइसो नाकी अरांग खुबमदो पंगमिसे ओहिबि प्रभु जिसुगी मिंगदा खुलुमजरी आमेन।